1888 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯒꯁꯇꯒꯤ ꯅꯕꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯟꯗꯟꯒꯤ ꯋꯥꯏꯠ ꯆꯥꯄꯦꯜ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯅꯨꯄꯤ 5ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯐꯪꯈꯤ꯫ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯅꯨꯄꯤ 5ꯃꯛ ꯆꯞ ꯃꯥꯟꯅꯕ ꯈꯨꯍꯥꯠꯇ ꯍꯥꯠꯂꯝꯈꯤ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯃꯤꯍꯥꯠꯄ ꯑꯗꯨꯕꯨ ꯊꯤꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯝꯈꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯁꯛꯈꯪꯗꯕ ꯃꯤ ꯑꯃꯅ ꯏꯔꯛꯄ ꯆꯤꯊꯤ ꯑꯃ ꯄꯨꯂꯤꯁꯇ ꯐꯪꯈꯤ꯫ ꯆꯤꯊꯤ ꯑꯗꯨꯗ ꯃꯤꯍꯥꯠꯄ ꯑꯗꯨ ꯑꯩꯅꯤ ꯍꯥꯏꯅ ꯏꯔꯛꯈꯤ, ꯑꯗꯨꯒ ꯃꯃꯤꯡꯅ ꯖꯦꯛ ꯗ ꯔꯤꯄꯔ ꯍꯥꯏꯅ ꯏꯔꯛꯈꯤ꯫ ꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯪꯂꯛꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯗ ꯊꯥꯔꯛꯈꯤꯕ ꯆꯤꯊꯤ ꯑꯗꯨ ꯑꯣꯏꯗꯕ ꯃꯤꯅꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯛ ꯗ ꯔꯤꯄꯔ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤꯗꯤ ꯋꯥꯏꯠ ꯆꯥꯄꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯠꯇꯅ ꯂꯟꯗꯟ ꯄꯨꯝꯕꯗ ꯈꯪꯅꯔꯛꯈꯤ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯐꯅ ꯌꯥꯝꯅ ꯊꯤꯖꯔꯕꯁꯨ ꯃꯤꯍꯥꯠꯄꯗꯨꯗꯤ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯆꯍꯤ 100 ꯍꯦꯟꯅ ꯍꯦꯜꯂꯛꯂꯕꯁꯨ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯑꯁꯨꯝ ꯂꯩꯔꯤ꯫ ꯃꯤ ꯀꯌꯥꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯏꯟꯇꯔꯦꯁ ꯂꯩꯔꯤ꯫ ꯃꯁꯤ ꯌꯥꯝꯅ ꯂꯤꯔꯕ ꯐꯤ ꯑꯃꯅꯤ꯫ ꯐꯤ ꯑꯁꯤ ꯏꯇꯂꯤꯒꯤ ꯇ꯭ꯌꯨꯔꯤꯟ ꯁꯍꯔꯒꯤ ꯁꯦꯟꯠ ꯖꯣꯟ ꯗ ꯕꯥꯞꯇꯤꯁꯠ ꯆꯔꯆꯇ ꯊꯝꯃꯤ꯫ ꯐꯤ ꯑꯁꯤꯗ ꯀꯅꯥꯒꯤꯅꯣ ꯁꯦꯡꯅ ꯈꯪꯗꯕ ꯃꯤ ꯑꯃꯒꯤ ꯁꯛꯇꯝ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯤꯁꯤꯡꯅ ꯍꯥꯏꯕꯗꯗꯤ ꯁꯛꯇꯝ ꯑꯁꯤ ꯏꯁꯥ ꯃꯁꯤꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯁꯤꯡꯅ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯁꯥ ꯃꯁꯤꯕꯨ ꯐꯥꯁꯤ ꯇꯤꯡꯂꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯄꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯐꯨꯝꯅꯕꯒꯤꯗꯃꯛ ꯐꯤ ꯑꯁꯤꯗ ꯌꯦꯠꯁꯤꯟꯗꯨꯅ ꯊꯝꯈꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯐꯤ ꯑꯁꯤꯗ ꯇꯥꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯏꯁꯥ ꯃꯁꯤꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯔꯤꯁꯔꯆꯔꯁ ꯀꯌꯥꯁꯨ ꯐꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯔꯤꯁꯔꯆ ꯀꯌꯥꯁꯨ ꯇꯧꯈꯤ꯫ ꯔꯤꯁꯔꯆꯔꯁꯤꯡꯅ ꯐꯤ ꯑꯁꯤꯒꯤ ꯀꯥꯔꯕꯟ ꯗꯦꯇꯤꯡ ꯇꯧꯕꯗ ꯈꯪꯂꯛꯈꯤ ꯃꯗꯨꯗꯤ ꯐꯤ ꯑꯁꯤ 12th ꯅꯠꯇ꯭ꯔꯒ 13th ꯁꯦꯟꯆꯨꯔꯤꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯈꯤ, ꯑꯗꯨꯕꯨ ꯖꯤꯖꯁꯇꯤ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕꯅꯤ꯫ ꯏꯇꯥꯂꯤꯌꯟ ꯐꯤꯖꯤꯁꯤꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯇꯨꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯐꯤ ꯑꯁꯤꯕꯨ ꯖꯤꯖꯁꯀꯤ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯁꯔꯆꯔꯁ ꯀꯌꯥꯅ ꯀꯟꯅ ꯍꯣꯠꯅꯖꯔꯕꯁꯨ ꯐꯤ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯑꯔꯣꯟꯕꯗꯤ ꯁꯦꯡꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯐꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤꯕꯅꯣ, ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ, ꯑꯗꯨꯒ ꯐꯤ ꯑꯁꯤꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯇꯁꯦꯡꯅ ꯖꯤꯖꯁꯀꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯅ ꯑꯁꯨꯝ ꯂꯩꯔꯤ꯫ 15th ꯁꯦꯟꯆꯨꯔꯤ ꯃꯇꯝꯗ ꯌꯦꯛꯂꯝꯕ ꯄꯤꯛꯆꯔ ꯑꯃꯗ UFOꯁꯨ ꯌꯥꯎꯅ ꯌꯦꯛꯂꯝꯕ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯅꯍꯥꯛ ꯊꯥꯖꯕ ꯉꯝꯕ꯭ꯔꯥ? ꯅꯍꯥꯛ ꯊꯥꯖꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯊꯥꯖꯔꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯍꯤꯁꯇ꯭ꯔꯤꯌꯟꯁ ꯀꯌꯥꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯁꯦꯁꯇꯔꯁꯤꯡꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯦꯂꯤꯌꯟꯁꯤꯡ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯂꯤꯌꯟꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯟꯗꯣꯛꯂꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯑꯅꯧꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯍꯤꯁꯇ꯭ꯔꯤꯌꯟꯁꯤꯡꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯇꯤꯌꯥꯗ UFOꯁꯤꯡ ꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯄꯦꯟꯇꯔꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯄꯦꯟꯇꯤꯡꯁꯤꯡꯗ ꯌꯦꯛꯂꯝꯕ ꯊꯦꯡꯅꯔꯤ꯫ ꯄꯦꯟꯇꯔꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯏꯇꯂꯤꯒꯤ ꯄꯦꯟꯇꯔ ꯗꯣꯃꯦꯅꯤꯀꯣ ꯒꯤꯔꯂꯥꯟꯗꯥꯏꯑꯣꯁꯨ ꯑꯃꯅꯤ꯫ ꯃꯍꯥꯛꯅ 15th ꯁꯦꯟꯆꯨꯔꯤꯗ ꯃꯦꯗꯣꯅꯥ ꯋꯤꯠ ꯁꯦꯟꯠ ꯖꯤꯑꯣꯚꯥꯅꯤꯅꯣ ꯍꯥꯏꯔꯤꯕ ꯄꯦꯟꯇꯤꯡ ꯑꯁꯤ ꯌꯦꯛꯂꯝꯈꯤ꯫ ꯄꯦꯟꯇꯤꯡ ꯑꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠ ꯈꯟꯗꯨꯅ ꯑꯇꯤꯌꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯄꯥꯏꯕ ꯌꯦꯡꯗꯨꯅ ꯂꯩꯕ ꯎꯔꯤ꯫ ꯃꯤ ꯀꯌꯥꯗꯤ ꯄꯦꯟꯇꯔ ꯑꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯒꯤꯗꯃꯛ ꯄꯦꯟꯇꯤꯡ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯈꯣꯏꯅ ꯀꯔꯝꯅ ꯑꯦꯂꯤꯌꯟꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕꯗꯨ ꯇꯥꯛꯂꯝꯕꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯤ ꯀꯌꯥꯅꯁꯨ ꯍꯥꯏꯔꯤꯕ ꯊꯤꯑꯣꯔꯤ ꯑꯁꯤ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ, ꯑꯗꯨꯒ ꯄꯦꯟꯇꯤꯡ ꯑꯁꯤꯁꯨ ꯏꯆꯝ ꯆꯝꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯄꯦꯟꯇꯤꯡꯅꯤ, ꯑꯗꯨꯒ ꯄꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯁꯨ ꯂꯥꯏꯒꯤ ꯗꯨꯠꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯀꯔꯝꯕ ꯋꯥꯐꯝꯅ ꯑꯆꯨꯝꯕꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯁꯨ ꯈꯪꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯎꯔꯤꯕ ꯄꯣꯠ ꯑꯁꯤꯗꯤ ꯂꯥꯏꯒꯤ ꯗꯨꯠꯀꯤ ꯐꯤꯚꯝꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯎꯅꯔꯤꯕ UFOꯁꯤꯡꯒꯤ ꯃꯑꯣꯡꯒꯗꯤ ꯌꯥꯝꯅ ꯃꯥꯟꯅꯕꯗꯤ ꯎꯕ ꯐꯪꯂꯤ꯫ ꯖꯣꯟ F. ꯀꯦꯅꯦꯗꯤꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯌꯥꯝꯅ ꯐꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ 22 ꯗꯤꯁꯦꯝꯕꯔ 1963 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯌꯥꯝꯂꯕ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯂꯤ ꯍꯥꯔꯚꯤ ꯑꯣꯁꯋꯥꯜꯗꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯊꯣꯛꯈꯤꯕ ꯆꯍꯤ 50 ꯍꯦꯟꯅ ꯍꯦꯜꯂꯛꯂꯕꯁꯨ ꯃꯤ ꯀꯌꯥꯗꯤ ꯂꯤ ꯍꯥꯔꯚꯤ ꯑꯣꯁꯋꯥꯜꯗꯄꯨ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯅ ꯂꯧꯗꯦ, ꯃꯔꯝꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦꯅꯦꯗꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯂꯤꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯂꯩꯕ ꯎꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯍꯥꯠꯄ ꯑꯗꯨ ꯂꯤ ꯅꯠꯇꯦ, ꯑꯇꯣꯞꯄ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯋꯥ ꯑꯁꯤꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦꯅꯦꯗꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯃꯇꯝꯗ
ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯤ ꯌꯥꯝꯅ ꯇꯤꯟꯈꯤ ꯑꯗꯨꯒ ꯃꯦꯗꯤꯌꯥꯁꯨ ꯀꯦꯃꯦꯔꯥꯒ ꯂꯣꯏꯅꯅ ꯂꯩꯈꯤ꯫ FBI ꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯕꯨ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯝꯗ ꯂꯧꯍꯧꯕ ꯐꯣꯇꯣꯁꯤꯡ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯃ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯎꯕ ꯐꯪꯈꯤ꯫ ꯐꯣꯇꯣ ꯑꯁꯤꯗ ꯎꯔꯤꯕꯤ ꯍꯦꯗ ꯁ꯭ꯀꯥꯔꯐ ꯎꯞꯂꯤꯕꯤ ꯑꯁꯤꯅꯤ꯫ ꯁ꯭ꯀꯥꯔꯐ ꯎꯞꯄ ꯃꯔꯝꯅ ꯐꯣꯇꯣꯁꯤꯡꯗꯁꯨ ꯃꯍꯥꯛꯄꯨ ꯃꯁꯛ ꯐꯖꯅ ꯈꯪꯕ ꯉꯝꯈꯤꯗꯦ꯫ FBI ꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯠꯁꯤ ꯀꯦꯃꯦꯔꯥꯅꯤ ꯑꯃꯁꯨꯡ ꯃꯐꯝꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯐꯣꯇꯣ ꯂꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤꯕꯨ FBI ꯅ ꯊꯤꯕ ꯌꯥꯕ ꯊꯤꯈꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ FBI ꯁꯨ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯅꯨꯄꯤ ꯑꯁꯤꯗ ꯐꯣꯇꯣꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯁꯤꯟꯅꯗꯨꯅ ꯀꯦꯁ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯅ ꯑꯁꯨꯝ ꯂꯩꯔꯤ꯫ FBI ꯅ ꯌꯥꯝꯅ ꯉꯛꯈꯤꯕ ꯋꯥꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯤꯉꯩ ꯃꯇꯝꯗ ꯑꯇꯩ ꯃꯌꯥꯝꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡꯒ ꯃꯥꯟꯅꯈꯤꯗꯦ꯫ ꯃꯤꯌꯥꯝꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯔ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯐꯣꯇꯣ ꯅꯝꯗꯨꯅ ꯑꯁꯨꯝ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝꯗꯨꯗꯤ ꯉꯁꯤꯁꯨ ꯑꯔꯣꯟꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯤ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯄꯣꯠꯇꯨ ꯅꯣꯡꯃꯩꯅꯤ ꯑꯗꯨꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠꯕꯨꯁꯨ ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯤ꯫ ꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤꯕꯨ ꯕꯕꯨꯁꯀꯥ ꯂꯦꯗꯤ ꯍꯥꯏꯅ ꯈꯪꯅꯈꯤ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯎꯞꯈꯤꯕ ꯍꯦꯗ ꯁ꯭ꯀꯥꯔꯐ ꯑꯗꯨ ꯔꯁꯤꯌꯟ ꯒ꯭ꯔꯥꯟꯗꯃꯥꯗꯔꯁꯤꯡꯅ ꯌꯥꯝꯅ ꯎꯞꯅꯕ ꯁ꯭ꯀꯥꯔꯐꯅꯤ ꯑꯗꯨꯒ ꯒ꯭ꯔꯥꯟꯗꯃꯥꯗꯔꯁꯤꯡꯁꯤꯁꯨ ꯔꯁꯤꯌꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯕꯕꯨꯁꯀꯥ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯌꯥꯝꯅ ꯂꯤꯔꯕ ꯃꯇꯝꯗ ꯂꯩꯔꯝꯕ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯁ ꯚꯦꯂꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯑꯃꯁꯨꯡ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ 1920ꯁꯀꯤ ꯃꯇꯝꯗ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯍꯥꯏꯕꯗꯤ ꯍꯔꯞꯄꯥ ꯑꯃꯁꯨꯡ ꯃꯣꯍꯦꯟꯖꯣ ꯗꯥꯔꯣ ꯐꯪꯈꯤ꯫ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5000ꯒꯤ ꯃꯃꯥꯡꯗꯒꯤ ꯁꯦꯝꯕ ꯍꯧꯔꯛꯈꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯑꯇꯣꯞꯄ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯀꯌꯥꯒ ꯌꯦꯡꯅꯔꯨꯕꯗꯗꯤ ꯏꯟꯗꯁ ꯚꯦꯂꯤ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯔꯞꯄꯥ ꯑꯃꯁꯨꯡ ꯃꯣꯍꯦꯟꯖꯣ ꯗꯥꯔꯣꯗꯒꯤ ꯐꯪꯂꯛꯄ ꯄꯣꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯁ ꯚꯦꯂꯤꯗ ꯂꯩꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯇꯝꯗꯨꯗꯒꯤ ꯃꯣꯗꯔꯟ ꯑꯣꯏꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯈꯣꯏ ꯆꯦꯛꯅ ꯁꯥꯕ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯁꯍꯔ ꯑꯗꯨꯗ ꯆꯥꯎꯔꯕ ꯑꯃꯁꯨꯡ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯀꯌꯥꯁꯨ ꯁꯥꯔꯝꯃꯤ꯫ ꯌꯨꯝꯁꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯃꯣꯠꯄ ꯄꯣꯠꯁꯤꯡꯕꯨ ꯁꯍꯔ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯨꯝ ꯐꯖꯅ ꯈꯨꯝꯂꯕ ꯅꯥꯂꯥ ꯀꯌꯥꯁꯨ ꯁꯦꯝꯂꯝꯃꯤ꯫ ꯁꯤꯗ ꯅꯠꯇꯅ ꯃꯤꯁꯤꯡ ꯏꯔꯨꯖꯅꯕꯒꯤꯗꯃꯛ ꯅꯥꯜꯂꯕ ꯄꯨꯜ ꯀꯌꯥꯁꯨ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯤꯁꯇ꯭ꯔꯤꯌꯟꯁ ꯀꯌꯥꯕꯨ ꯀꯣꯛ ꯁꯥꯍꯟꯕ ꯋꯥꯍꯪ ꯑꯃꯗꯤ ꯂꯩꯔꯤ꯫ ꯋꯥꯍꯪ ꯑꯗꯨꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯃꯁꯨꯡ ꯀꯥ ꯍꯦꯟꯅ ꯆꯥꯎꯈꯠꯂꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯈꯪꯍꯧꯗꯅ ꯀꯔꯝꯅ ꯇꯨꯝꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯟꯗꯁ ꯚꯦꯂꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯐꯪꯂꯛꯄ ꯆꯍꯤ 100 ꯍꯦꯜꯂꯛꯂꯕ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯀꯔꯝꯅ ꯇꯨꯝꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯈꯪ ꯑꯍꯩ ꯀꯌꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯁꯥꯏꯟꯇꯤꯁꯁꯤꯡꯅꯗꯤ ꯊꯤꯑꯣꯔꯤ ꯀꯌꯥ ꯄꯨꯊꯣꯛꯈꯤ꯫ ꯊꯤꯑꯣꯔꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯚꯝꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯑꯃꯁꯨꯡ ꯇꯝꯊꯤꯔꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ ꯂꯥꯛꯈꯤꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯤꯑꯣꯔꯤ ꯑꯃꯗꯅ ꯁꯥꯊꯤꯔꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃ ꯁꯟꯗꯣꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯥꯔꯌꯟꯁꯤꯡꯅ ꯂꯥꯟ ꯇꯥꯔꯛꯇꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯊꯤꯑꯣꯔꯤ ꯑꯃꯅꯤ꯫ ꯏꯟꯗꯁ ꯚꯦꯂꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯇꯨꯝꯈꯤꯕꯒꯤ